ꯐꯖꯔꯩ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯏꯃꯥ, ꯁꯦꯜ ꯈꯤꯇ ꯄꯤꯔꯛꯎ, ꯑꯩ ꯏꯄꯥꯝꯗ ꯆꯠꯂꯨꯒꯦ, ꯑꯆꯥ ꯑꯊꯛ ꯈꯤꯇꯁꯨ ꯂꯩꯈꯤꯒꯦ, ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯂꯩꯇꯦ ꯂꯩꯇꯦ, ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎꯅ ꯂꯧꯕꯗꯅꯦ ꯁꯦꯜꯒ ꯑꯃꯠꯇ ꯄꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯩ꯫ ꯏꯃꯥꯗꯒꯤ ꯂꯧꯗ꯭ꯔꯗꯤ ꯀꯅꯥꯗꯒꯤ ꯂꯧꯗꯣꯔꯤꯒꯦ? ꯅꯆꯥꯅꯨꯄꯥꯅꯤꯅ ꯇꯧꯔꯤꯁꯤꯅ ꯁꯦꯜ ꯊꯣꯛꯄ ꯊꯕꯛꯇꯤ ꯃꯅꯥ ꯑꯝꯇ ꯁꯨꯅꯤꯡꯗꯦ꯫ ꯍꯩ, ꯅꯨꯄꯥ ꯑꯁꯤꯅ ꯁꯨꯅꯤꯡꯗ꯭ꯔꯕꯁꯨ ꯅꯪꯁꯨ ꯈꯔꯗꯤ ꯁꯨꯕ ꯌꯥꯏꯅ, ꯅꯪꯁꯨ ꯁꯨꯅꯤꯡꯗꯦ꯫ ꯏꯆꯥꯁꯨ ꯏꯃꯧꯁꯨ ꯆꯞ ꯃꯥꯟꯅꯩ, ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯋꯥꯠꯇꯦ꯫ ꯑꯁ ꯏꯃꯥ, ꯄꯤꯒꯦ ꯍꯥꯏꯔꯣ ꯄꯤꯔꯣꯏ ꯍꯥꯏꯔꯣ? ꯍꯩ, ꯄꯤꯒꯦꯒ ꯍꯥꯏꯈꯤꯗꯦ ꯑꯩ꯫ ꯀꯗꯥꯏꯗꯒꯤ ꯄꯤꯗꯣꯏꯅꯣ? ꯂꯩꯗꯤ ꯂꯩꯇꯅ꯫ ꯁꯦꯜꯗꯣ ꯃꯤꯉꯣꯟꯗꯒꯤ ꯁꯨꯝ ꯅꯤꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯊꯕꯛꯇꯣ ꯈꯔ ꯁꯨꯋꯣ꯫ ꯏꯃꯥꯅ ꯌꯥꯝꯅ ꯑꯍꯩ ꯑꯄꯥ ꯁꯥꯔꯒ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯑꯗꯨꯃꯥꯏꯅ ꯅꯆꯥꯅꯨꯄꯥ ꯑꯗꯨꯗꯁꯨ ꯉꯥꯡꯉꯨꯗꯅ꯫ ꯍꯩ, ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯉꯥꯡꯗꯅꯇ ꯂꯩꯕꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯤꯕꯁꯤ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯅꯪꯕꯣ? ꯅꯨꯡꯁꯤꯗꯕꯅ ꯄꯥꯈꯣꯟ ꯁꯤꯔꯝꯗꯥꯏꯗꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯁꯤꯅꯤ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯒꯤ ꯆꯥꯛꯀ ꯑꯃꯠꯇ ꯍꯦꯛ ꯊꯣꯡꯉꯣꯏ, ꯌꯦꯡꯉꯣꯕ꯫ ꯍꯣ, ꯏꯈꯨꯠ ꯄꯥꯜꯂꯦ, ꯏꯄꯥꯡꯒꯜ ꯀꯜꯂꯦ, ꯊꯣꯡꯉꯒ ꯆꯥꯖꯒꯦ꯫ ꯍꯅꯨꯕꯤ, ꯀꯌꯥꯝ ꯀꯨꯏꯅ ꯅꯁꯥꯅ ꯊꯣꯡꯗꯨꯅ ꯆꯥꯖꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯅꯪꯗ ꯅꯄꯥꯝꯗ ꯆꯠꯈꯤꯕꯗꯅꯦ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯋꯥꯏ ꯑꯃ ꯍꯦꯛ ꯁꯪꯒꯅꯤ ꯑꯋꯣꯏꯕ꯫ ꯏꯃꯥꯒꯤꯁꯦ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯌꯨꯝꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝ, ꯑꯩꯒꯤ ꯀꯨꯁꯤ, ꯈꯪꯉꯕ? ꯍꯩ, ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯗꯨꯕꯨ ꯄꯣꯛꯂꯤꯕ ꯃꯃꯥꯅꯤꯅꯦ ꯏꯕꯦꯝꯃ ꯑꯩꯁꯦ꯫ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ? ꯍꯧꯖꯤꯛꯇꯤꯅꯦ ꯅꯪꯒꯤ ꯅꯆꯥꯗꯣ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯦ, ꯑꯗꯨꯅ ꯑꯩꯒꯤ ꯀꯨꯁꯤ꯫ ꯅꯨꯡꯁꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ ꯅꯪꯁꯦ꯫ ꯏꯃꯥꯁꯨ ꯅꯨꯡꯁꯤꯗꯦꯅ, ꯂꯩꯃꯤꯟꯅꯗꯕ ꯌꯥꯗꯕꯒꯤ ꯂꯩꯃꯤꯟꯅꯔꯕꯅꯤ꯫ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ꯫ ꯏꯕꯦꯝꯃ, ꯅꯪꯅ ꯅꯨꯡꯁꯤꯕꯒ ꯄꯥꯝꯕꯤꯕ ꯕꯤꯅꯣ ꯅꯠꯇꯦꯀꯣ꯫ ꯁꯨꯅꯤꯡꯗꯕꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯒ ꯑꯩꯒꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ? ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯁꯨ ꯑꯩꯅ ꯄꯥꯝꯖꯗꯦ, ꯈꯪꯉꯕ? ꯃꯕꯨꯛ ꯐꯠꯇꯕꯤ ꯍꯟꯅꯨꯕꯤ ꯍꯥꯏꯁꯤꯅꯤ꯫ ꯐꯖꯔꯩꯗꯨ ꯁꯥꯎꯗꯨꯅ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯃꯨꯅ ꯃꯆꯥꯅ ꯁꯥꯎꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯤ ꯏꯃꯥꯒꯤ ꯐꯖꯔꯦ, ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯣꯝꯗꯅ ꯂꯥꯛꯂꯤꯗꯨꯕꯣ? ꯅꯪꯒꯤ ꯅꯨꯄꯥꯒ ꯑꯃꯨꯛ ꯈꯠꯅꯔꯛꯑꯕꯣ ꯍꯥ? ꯈꯟꯅꯗꯦ, ꯃꯈꯣꯏ ꯃꯃꯥ ꯍꯅꯨꯕꯤꯗꯣ, ꯁꯤꯌꯨ ꯌꯥꯗꯕꯤ ꯑꯃ ꯂꯩꯕꯗꯣ, ꯁꯦꯜ ꯈꯤꯇ ꯄꯤꯔꯛꯑꯣ ꯏꯄꯥꯝꯗ ꯆꯠꯀꯦ ꯍꯥꯏꯕꯕꯨ ꯄꯤꯔꯛꯎ ꯌꯥꯗꯦꯅꯦ꯫ ꯇꯧꯅꯤ, ꯅꯪꯒꯤ ꯅꯅꯦꯝꯄꯣꯛꯇꯣ ꯀꯌꯥ ꯐꯔꯝꯃꯣꯏ, ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯣ ꯏꯌꯥ ꯌꯥꯗꯦꯕ꯫ ꯌꯥꯗꯕꯅꯦ ꯌꯥꯗꯕꯅꯦ, ꯅꯣꯡꯃꯇ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯃꯇ ꯌꯦꯡꯗꯕꯅꯦ꯫ ꯑꯗꯣ ꯏꯃꯥ, ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯍꯥꯏꯕ? ꯍꯥ, ꯁꯦꯜ ꯄꯤꯌꯣꯕ? ꯍꯣꯏ, ꯑꯩ ꯁꯦꯜ ꯁꯤꯀꯤ ꯑꯝꯇ ꯄꯥꯏꯗ꯭ꯔꯦꯕ꯫ ꯏꯃꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦꯕ꯫ ꯏꯃꯥꯗꯤ ꯁꯦꯜꯗꯤ ꯑꯝꯇ ꯂꯩꯇꯦꯅꯦꯍꯦ꯫ ꯑꯗꯣ ꯉꯥꯏꯈꯣ, ꯉꯥꯛꯇꯪ ꯉꯥꯏꯌꯨꯀꯣ, ꯏꯃꯥ ꯅꯪꯒꯤ ꯄꯥꯕꯗꯒꯤ ꯍꯨꯔꯥꯜꯂꯛꯀꯦ, ꯑꯗꯨꯒ ꯄꯤꯒꯦꯕ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯈꯔ ꯌꯥꯝꯅ ꯍꯨꯔꯥꯜꯂꯛꯎꯀꯣ꯫ ꯑꯗꯣ ꯄꯥꯕ ꯀꯗꯥꯏ ꯆꯠꯈꯤꯒꯦ? ꯍꯩ, ꯌꯥꯝ ꯍꯨꯔꯥꯟꯕꯗꯤ ꯌꯥꯔꯣꯏ, ꯈꯔ ꯍꯨꯔꯥꯜꯂꯛꯀꯦ꯫ ꯅꯄꯥꯕꯨꯗꯤꯅꯦ ꯃꯅꯤꯡꯒꯤ ꯆꯥꯎꯕꯜ ꯍꯣꯏꯗ ꯆꯠꯈꯤꯌꯦ, ꯍꯜꯂꯛꯑꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤꯅꯦ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯣꯏ, ꯑꯩꯅ ꯍꯥꯏꯔꯝꯃꯕꯅꯦ, ꯑꯗꯨꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯝꯇ ꯊꯣꯡꯕꯤꯌꯨ, ꯑꯩ ꯆꯥꯔꯒ ꯆꯠꯈꯤꯒꯦꯕ꯫ ꯍꯩꯃꯥ, ꯅꯨꯡꯊꯤꯜꯁꯤꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯅꯥꯇꯩ ꯆꯥꯗꯦ ꯏꯃꯥꯒꯤ ꯐꯖꯔꯦ꯫ ꯏꯃꯥ, ꯅꯪꯁꯨ ꯑꯩꯕꯨ ꯄꯤꯖꯅꯤꯡꯗ꯭ꯔꯕꯣ? ꯑꯩꯅ ꯆꯔꯥ ꯍꯦꯜꯂꯒ ꯋꯥꯅ ꯂꯩꯕꯗꯣ ꯏꯃꯥ ꯅꯨꯡꯉꯥꯏꯔꯗ꯭ꯔꯣ? ꯍꯩ, ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯄꯨ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯄꯤꯖꯗꯣꯏꯁꯤꯕꯣ? ꯇꯥꯆꯧꯒꯤ ꯂꯣꯏꯔꯤꯕ ꯌꯦꯟ ꯃꯌꯥꯝꯁꯦ ꯑꯃꯀꯣꯛ ꯊꯣꯡꯂꯒ ꯄꯤꯖꯕ ꯌꯥꯕꯁꯤꯗ꯫ ꯂꯤꯛꯈ꯭ꯔꯄꯣꯠꯅꯤ ꯑꯩꯈꯣꯏ ꯃꯥꯁꯤꯁꯨ꯫ ꯅꯪ ꯇꯥꯆꯧ ꯈꯪꯉꯗꯤ ꯋꯥ ꯊꯣꯛꯀꯅꯤꯅꯦ ꯅꯪꯕꯣ꯫ ꯇꯥꯆꯧꯗ ꯍꯥꯏꯗꯣꯛꯎꯅꯨ, ꯃꯥꯡꯈ꯭ꯔꯤꯅꯦ ꯍꯥꯏꯕ, ꯀꯩꯁꯨ ꯈꯪꯉꯣꯏ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤꯅꯤ꯫ ꯑꯗꯨꯗꯤꯅꯦ ꯏꯃꯥ ꯊꯣꯡꯕꯤꯔꯒꯦ, ꯌꯦꯟꯁꯦ ꯅꯪ ꯈꯔ ꯁꯦꯝꯃꯛꯎꯗꯅ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯥꯅ ꯌꯦꯟ ꯑꯗꯣ ꯍꯥꯠꯇꯨꯅ ꯁꯦꯝꯂꯝꯃꯤ, ꯑꯗꯨꯒ ꯀꯟꯅ ꯊꯣꯡꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯐꯖꯔꯩꯒꯤ ꯃꯄꯥꯇꯣꯟ ꯄꯤꯁꯛꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯅꯝꯁꯤꯗꯤ ꯀꯔꯤꯅꯣꯅꯦꯍꯦ ꯅꯨꯄꯤ, ꯅꯨꯡꯊꯤꯜꯁꯤꯗ ꯅꯃꯥ ꯅꯆꯥꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯍꯥ? ꯑꯣ ꯃꯄꯥ, ꯅꯆꯥꯅꯨꯄꯤꯁꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯥꯗ ꯊꯛꯇꯕꯅ ꯁꯤꯗꯧꯔꯦꯌꯦ, ꯑꯗꯨꯒꯤ ꯑꯩꯅ ꯁꯤꯗ ꯌꯦꯅꯥꯎ ꯃꯆꯥ ꯑꯃꯈꯛ ꯊꯣꯡꯕꯤꯕꯅꯤꯗ ꯁꯨꯝ꯫ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯅ ꯇꯧꯕ ꯊꯕꯛꯁꯦ ꯀꯌꯥꯝ ꯃꯊꯣꯡ ꯆꯥꯗꯦꯀꯣ ꯅꯣꯏꯁꯤꯃ꯫ ꯃꯈꯣꯏ ꯃꯄꯥ, ꯏꯆꯥ ꯑꯁꯤꯅ ꯆꯥꯗꯦ ꯊꯛꯇꯦ ꯍꯥꯏꯔꯒ ꯀꯃꯥꯏꯅ ꯄꯤꯖꯔꯣꯏꯗꯣꯏꯅꯣ? ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩꯗꯗꯤ ꯆꯥꯅꯤꯡꯕꯗ ꯆꯥ, ꯊꯛꯅꯤꯡꯕꯗ ꯊꯛ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯩ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯥ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅ ꯅꯠꯇ꯭ꯔꯦ, ꯃꯌꯨꯝ ꯄꯥꯜꯂꯕꯅꯤꯅꯦ꯫ ꯅꯪꯁꯨ ꯋꯥꯈꯜ ꯈꯔꯗꯤ ꯈꯜꯂꯨꯀꯣ꯫ ꯉꯥꯡꯖꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ, ꯇꯥꯅꯤꯡꯗꯕꯅ꯫ ꯇꯥꯅꯤꯡꯉꯣꯏ ꯇꯥꯅꯤꯡꯉꯣꯏ, ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯗꯤꯅꯦ ꯃꯤꯅ ꯑꯐꯕ ꯉꯥꯡꯕꯗ ꯇꯥꯕ ꯍꯩꯇꯕꯅꯤ, ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯕꯅꯤ꯫ ꯑꯁ ꯄꯥꯕ, ꯅꯣꯡ ꯐꯥꯗꯣꯛꯇꯪ ꯂꯥꯛꯄꯁꯤꯗ ꯌꯥꯝ ꯉꯥꯡꯉꯤꯍꯦ꯫ ꯍꯩ,
ꯅꯪꯅ ꯂꯥꯛꯏꯁꯤꯕꯨ ꯅꯣꯡ ꯐꯥꯗꯣꯛꯇꯪꯗꯅꯦ ꯍꯥ ꯌꯥꯝꯗ꯭ꯔꯕꯗ ꯆꯌꯣꯜ ꯑꯃꯗ 5ꯔꯛꯇꯤ ꯂꯥꯛꯑꯝꯒꯅꯤꯗ ꯌꯥꯔꯦꯕ ꯃꯄꯥ ꯐꯖꯔꯩꯒꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯕꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯪꯂꯦ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯍꯣ ꯃꯥꯅꯕꯨ ꯀꯗꯥꯏꯗ ꯆꯠꯅꯤ ꯍꯥꯏꯕꯒꯦ ꯃꯄꯥꯝꯗ ꯁꯤꯉꯥꯏꯗꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯦ ꯈꯔꯁꯨ ꯉꯥꯡ ꯆꯩꯗꯅ ꯇꯧꯅꯤ ꯏꯕꯨꯡꯉꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯄꯥꯝꯗ ꯆꯠꯂꯒ ꯍꯦꯛ ꯂꯩꯔꯗꯅ ꯏꯃꯥ ꯃꯄꯥꯝꯗ ꯆꯠꯂꯤꯗꯣ ꯐꯠꯇ꯭ꯔꯣ ꯏꯃꯥꯗꯤ ꯅꯣꯡꯃꯇ ꯁꯤꯀꯤ ꯑꯃꯗ ꯄꯤꯌꯨ ꯍꯥꯏꯕꯗ ꯈꯟꯅꯗ꯭ꯔꯤꯈꯩ ꯌꯥꯗꯦ ꯑꯗꯣ ꯃꯣꯏ ꯃꯄꯥꯝꯗꯗꯤ ꯃꯈꯣꯏ ꯃꯃꯥꯒ ꯃꯄꯥꯒꯅ ꯁꯦꯜ ꯑꯗꯨꯝ ꯄꯤꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯁꯨ ꯌꯥꯎꯅ ꯂꯩꯒꯦꯒ ꯂꯩꯈ꯭ꯔꯣꯗꯅ ꯅꯇꯨ ꯃꯄꯥꯝꯗꯨꯗ ꯑꯩ ꯏꯇꯣꯝꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯔꯒꯦ ꯑꯁ ꯏꯃꯥ ꯀꯣꯛ ꯆꯠꯈ꯭ꯔꯗꯤ ꯀꯞꯇꯅ ꯀꯧꯕ ꯂꯥꯛꯀꯅꯤꯅꯦ ꯑꯃꯨꯛ ꯏꯁ ꯀꯩꯗꯧꯅ ꯂꯥꯛꯇꯣꯏꯕ ꯁꯨꯛꯂꯥꯛ ꯂꯥꯛꯑꯣꯏ ꯅꯪꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕꯁꯦ ꯁꯤꯅ ꯂꯣꯏꯔꯦ ꯃꯥꯒꯤ ꯊꯕꯛ ꯅꯣꯡꯃꯗ ꯏꯃꯨꯡ ꯁꯤꯠ ꯁꯦꯡꯗꯅ ꯂꯣꯏꯁꯟꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯅꯪꯁꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯠꯇꯦ ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎ ꯑꯁꯤꯕꯨ ꯍꯌꯦꯡ ꯑꯩꯅꯒ ꯁꯤꯈ꯭ꯔꯒ ꯀꯔꯤ ꯆꯥ ꯊꯛꯇꯨꯅ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯣꯕ ꯍꯌꯦꯡ ꯏꯃꯥꯅ ꯁꯤꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯍꯨꯔꯥꯟꯕꯔ ꯂꯥꯛꯄꯔ ꯀꯅꯥꯗꯒꯤꯅꯣ ꯑꯗꯨꯝ ꯉꯝꯅꯅꯕ ꯍꯤꯡꯖꯍꯧꯔꯒꯦ ꯑꯗꯨꯕꯨ ꯏꯃꯥꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗꯗꯤ ꯏꯃꯥꯅ ꯑꯣꯏꯅ ꯈꯔ ꯊꯛꯄꯤꯔꯣ ꯑꯗꯨꯝ ꯑꯁꯤꯕꯨ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯍꯩ ꯃꯍꯥꯄꯥꯄꯤ ꯅꯄꯥ ꯑꯗꯣ ꯁꯤꯈꯤꯕꯒꯤ ꯃꯍꯨꯠꯇ ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎ ꯑꯁꯤ ꯁꯤꯔꯝꯂꯕꯗꯤ ꯑꯩꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯝꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯥ ꯄꯥꯕ ꯑꯅꯧꯕ ꯁꯦꯜ ꯄꯥꯏꯕ ꯑꯃ ꯊꯤꯔꯣꯗꯅ ꯑꯩꯁꯨ ꯈꯔ ꯅꯨꯡꯉꯥꯏꯅ ꯆꯥꯕ ꯌꯥꯅꯅꯕ ꯑꯗꯨꯗꯤꯅꯦ ꯅꯈꯣꯏꯒꯤ ꯅꯅꯦꯝꯄꯣꯛ ꯑꯗꯨꯗ ꯍꯥꯏꯔꯨꯆꯣ ꯈꯪꯉꯕ ꯏꯅꯦꯝꯄꯣꯛꯀꯤꯗꯤ ꯏꯀꯨꯕꯣꯛ ꯂꯩꯔꯤꯗꯨꯗꯤ ꯄꯥꯕ ꯁꯤꯈ꯭ꯔꯕꯗꯤ ꯏꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯃꯠꯇ ꯂꯩꯇꯕꯗꯣ ꯑꯗꯨꯒꯤ ꯈꯜꯂꯒ ꯍꯥꯏꯕꯤꯕꯅꯤ ꯅꯆꯥ ꯑꯩ ꯍꯥꯏꯔ ꯅꯃꯧ ꯅꯨꯄꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯃꯥꯅ ꯐꯝꯃꯨ ꯍꯥꯏꯔꯁꯨ ꯐꯝꯃꯅꯤ ꯂꯦꯞꯄꯨ ꯍꯥꯏꯔꯁꯨ ꯏꯃꯥꯒꯤ ꯃꯤꯆꯪ ꯂꯩꯇꯕꯅꯤ ꯑꯩꯗꯤ ꯅꯆꯥꯅꯤꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯏꯁ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤꯀꯣ ꯃꯥꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯤꯕꯁꯤꯕꯨ ꯑꯁꯤꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤ ꯇꯥꯅꯅꯕ꯭ꯔꯥꯕ ꯀꯥꯟꯅꯗꯦꯁꯦ ꯏꯃꯥ ꯁꯦꯜ ꯈꯤꯇ ꯄꯤꯔꯛꯎ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯂꯨꯒꯦꯕ ꯀꯔꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯍꯥ ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎꯅ ꯑꯩꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯍꯥ ꯑꯣ ꯏꯃꯥ ꯑꯣꯏꯅ ꯎꯏꯌꯦ ꯑꯗꯨꯅꯅꯤ ꯏꯃꯥꯗꯒꯤ ꯁꯦꯜ ꯅꯤꯔꯤꯕꯁꯦ ꯊꯕꯛ ꯁꯨꯒꯦꯗꯤ ꯍꯥꯏꯗꯦ ꯅꯄꯥꯡꯒꯜ ꯑꯗꯨꯅ ꯁꯥꯃꯨꯃꯨꯛ ꯍꯦꯛ ꯆꯥꯎꯔꯦ ꯊꯕꯛꯅ ꯃꯅꯥ ꯑꯃꯠꯇ ꯁꯨꯅꯤ ꯈꯪꯗꯦ ꯆꯠꯂꯣ ꯁꯦꯜ ꯂꯩꯇꯦꯀꯣ ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯇꯦ ꯑꯁ ꯏꯃꯥ ꯉꯥꯡꯗꯣꯏ ꯃꯍꯨꯠꯇ ꯀꯣꯛꯄꯤꯔꯛꯑꯣ ꯌꯥꯔꯦ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯕꯒꯤ ꯍꯩꯅꯕꯤꯗꯣ ꯇꯧꯕꯤꯔꯛꯑꯅꯨ ꯍꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯊꯕꯛ ꯇꯧꯐꯝꯁꯤꯗꯅꯦ ꯂꯦꯞꯁꯤꯜꯂꯒ ꯁꯨꯝ ꯉꯥꯡ ꯂꯩꯔꯅꯨ ꯆꯠꯈꯦꯔꯒ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯣꯡꯃꯁꯨ ꯐꯖꯔꯩꯗꯨ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯝꯃꯤ ꯃꯥꯅ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯃꯅꯦꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯖꯔꯩ ꯏꯕꯦꯝꯃ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯤ ꯅꯪꯅ ꯎꯈ꯭ꯔꯄꯣꯠꯅꯤ ꯃꯃꯤꯠ ꯑꯁꯦ ꯑꯩꯗ ꯄꯥꯟꯅꯔꯒ ꯂꯩꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯩ ꯃꯂꯥ ꯍꯣꯏꯐꯥꯎꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯍꯩ ꯅꯪꯒꯤ ꯅꯠꯇꯕ꯭ꯔꯣ ꯑꯩꯅ ꯐꯤ ꯁꯥꯅꯅꯕ ꯍꯥꯏꯗꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯆꯪꯈꯩ ꯐꯤ ꯍꯧꯔꯤꯕꯁꯦ ꯑꯗꯨꯒ ꯅꯪꯅ ꯀꯣꯏꯕ ꯆꯠꯇꯅ ꯂꯩꯒꯗꯧꯔꯤꯕꯅꯤꯅꯦ ꯉꯥꯡꯒ꯭ꯔꯤ ꯑꯣꯏꯕ ꯑꯩ ꯐꯤ ꯁꯥꯕ ꯇꯜꯂꯤ ꯍꯩꯁꯨ ꯍꯩꯇꯦ ꯍꯩꯇꯕꯗꯣ ꯑꯩ ꯇꯥꯛꯀꯦ ꯍꯥꯏꯔꯤꯗꯅ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯇꯟ ꯇꯜꯂꯤꯁꯤꯕꯣ ꯍꯥ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯦꯜ ꯇꯥꯜꯂꯣ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯁꯦꯜ ꯇꯥꯔꯒ ꯅꯆꯥꯅꯨꯄꯥ ꯁꯨꯅꯤꯡꯗꯕ ꯑꯁꯤꯅ ꯐꯝꯖꯥ ꯆꯥꯗꯨꯅ ꯂꯩꯍꯜꯂꯒꯦꯁꯤꯔꯣ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯅꯨꯄꯥ ꯑꯁꯤꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯅꯪꯅ ꯈꯔꯗꯁꯨ ꯐꯕ ꯌꯥꯗꯕ꯭ꯔꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯟꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯆꯥꯕꯨꯅ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯍꯟꯅꯤꯡꯗꯅ ꯊꯝꯕ ꯑꯗꯨꯒ ꯅꯃꯧꯕꯨꯅ ꯎꯀꯥꯏ ꯇꯛꯄ ꯏꯃꯥ ꯅꯪꯁꯦ ꯑꯩꯅ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯍꯥꯏꯁꯤꯅꯤ ꯃꯆꯤꯟ ꯑꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯑꯩꯈꯣꯏꯒꯤ ꯐꯅꯅꯕ ꯍꯥꯏꯔꯤꯕ ꯑꯩꯕꯨ ꯀꯌꯥꯗ ꯐꯠꯇꯅ ꯈꯜꯂꯤꯕꯅꯣ ꯁꯤꯕꯣ ꯅꯣꯏꯁꯨ ꯅꯆꯥ ꯄꯣꯛꯂꯛꯈꯤꯅꯤꯗꯅ ꯃꯗꯨꯀꯥꯟꯗꯨꯗ ꯈꯪꯒꯗꯕꯅꯤ ꯈꯪꯂꯛꯀꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯅꯣꯏ ꯐꯖꯔꯩ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯕꯤꯅꯣꯁꯨ ꯃꯆꯤꯟꯗ ꯉꯥꯡꯗꯅ ꯂꯩꯍꯧꯔꯝꯃꯤ ꯐꯖꯔꯩꯗꯨ ꯃꯥꯒ ꯃꯥꯟꯅꯕ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯕ ꯁꯨꯅꯤꯡꯗꯕꯤ ꯃꯂꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯀꯩꯅꯣ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯉꯀꯥꯟꯁꯤꯗ ꯂꯥꯛꯏꯁꯤꯕꯣ ꯅꯪꯕꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯨꯡꯊꯤꯜ ꯌꯥꯝ ꯇꯨꯝꯕꯗꯥꯏꯅꯦ ꯉꯁꯤꯗꯤ ꯇꯨꯝꯗ꯭ꯔꯕꯣ ꯉꯁꯤꯗꯣ ꯏꯄꯥꯝꯗ ꯆꯠꯂꯨꯁꯤꯔꯥꯅ ꯇꯨꯝꯗ꯭ꯔꯕ ꯑꯗꯨꯗ ꯉꯔꯥꯡꯁꯨ ꯆꯠꯂꯦ ꯑꯩꯈꯣꯏ ꯏꯄꯥ ꯉꯥꯡꯖꯅꯤꯡꯕꯗꯨꯅ ꯑꯃꯨꯛ ꯉꯥꯡꯉꯛꯀꯅꯤꯅ ꯆꯠꯇ꯭ꯔꯕ ꯑꯗꯨꯅ ꯑꯗꯨꯝ ꯇꯣꯛꯑꯦ ꯆꯠꯁꯨ ꯆꯠꯈ꯭ꯔꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯄꯥꯝꯁꯦ ꯇꯟꯕꯨ ꯇꯟꯗꯦ ꯍꯣꯏ ꯏꯕꯦꯝꯃ ꯇꯟꯕ ꯌꯥꯕ ꯅꯠꯇꯦ ꯏꯄꯥꯝꯗ ꯆꯠꯇ꯭ꯔꯗꯤ ꯏꯈꯨꯠ ꯑꯁꯤꯗ ꯁꯦꯜ ꯁꯤꯛꯀꯤ ꯑꯃꯠꯇ ꯐꯥꯎꯕ ꯅꯠꯇꯦ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯅꯤꯕ ꯆꯠꯂꯤꯕ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯅꯈꯣꯏꯅ ꯅꯦꯝꯄꯣꯛ ꯁꯦꯜ ꯌꯥꯝ ꯄꯥꯏꯗꯥꯏꯅꯦ ꯁꯦꯟꯗꯣꯏꯒ ꯌꯥꯝ ꯆꯥꯏ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯣꯏꯗꯒ ꯑꯃꯠꯇ ꯁꯤꯟꯅꯗꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯁꯤꯟꯅꯕꯗꯤ ꯂꯥꯏꯔꯗꯅꯅꯦ
ꯃꯁꯛ ꯐꯥꯎꯕ ꯎꯖꯒꯦ ꯐꯪꯗꯦ ꯏꯕꯦꯝꯃ ꯃꯕꯨꯛꯇꯣ ꯐꯠꯇꯕꯅꯤꯅ ꯍꯌꯦꯡ ꯁꯤꯕꯗ ꯄꯨꯒꯦ ꯍꯥꯏꯔ ꯈꯪꯗꯦ ꯑꯗꯨꯅꯤ ꯍꯅꯨꯕꯤꯁꯤꯡꯁꯦ ꯐꯠꯁꯨ ꯐꯠꯈꯤꯗ꯭ꯔꯦ ꯃꯣꯏꯅ ꯅꯨꯡꯁꯤꯔꯤꯁꯦ ꯃꯆꯥ ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯗꯤ ꯑꯃꯠꯇ ꯅꯨꯡꯁꯤꯕꯤꯕ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯗꯕ ꯇꯥꯕ ꯍꯣ ꯃꯥꯅꯦ ꯃꯆꯥꯅꯨꯄꯥꯕꯨꯗꯤ ꯊꯕꯛ ꯑꯃꯠꯇ ꯁꯨꯍꯟꯅꯤꯡꯗꯦ ꯑꯗꯨꯒ ꯑꯩꯕꯨꯅ ꯐꯤ ꯁꯥꯎ ꯀꯥꯏꯅꯒ ꯐꯤꯒ ꯍꯧꯗꯅ ꯂꯩꯔꯝꯂꯤꯕꯅꯤ ꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣꯕ ꯅꯪꯒꯤ ꯅꯨꯄꯥꯗꯨꯁꯨꯅꯦ ꯍꯤꯟꯗꯤ ꯌꯥꯝ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯃꯇꯨ ꯊꯤꯔꯕ ꯃꯥꯅ ꯑꯗꯨꯝ ꯆꯠꯇꯅ ꯂꯥꯡꯗꯅ ꯂꯩꯔꯒ ꯑꯩꯗꯤꯅꯦ ꯀꯗꯥꯏꯗꯒꯤ ꯆꯪꯁꯤꯜꯂꯒ ꯊꯦꯡꯅꯔꯨꯕꯅꯣ ꯈꯪꯗꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯉꯥꯏꯈꯣꯁꯦ ꯅꯪꯒꯤ ꯅꯨꯄꯥꯒ ꯂꯥꯏꯔꯤ ꯑꯩꯈꯣꯏ ꯊꯪꯅꯕꯒꯤ ꯌꯥꯝꯅ ꯑꯐꯕꯤ ꯁꯥꯕꯤ ꯑꯁꯦ ꯉꯔꯥꯡꯅꯦ ꯑꯃꯨꯛꯇꯣꯏꯕ ꯃꯅꯦꯝꯄꯣꯛꯀ ꯈꯠꯅꯕꯗ ꯍꯩꯃꯥ ꯑꯁꯤꯁꯨ ꯃꯅꯦꯝꯄꯣꯛꯀ ꯈꯠꯅꯕ ꯑꯣꯏꯔꯦ ꯃꯈꯣꯏ ꯃꯅꯦꯝꯄꯣꯛꯇꯨꯕꯨ ꯃꯃꯧ ꯅꯨꯄꯤꯒ ꯌꯥꯝ ꯊꯥꯒꯠꯆꯗꯥꯏꯅꯦ ꯈꯪꯗꯦ ꯏꯕꯦꯝꯃ ꯌꯥꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯑꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯕ ꯂꯣꯏꯔꯒ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯇꯧꯊꯕ ꯂꯥꯟꯗꯤ ꯀꯔꯤꯗ ꯍꯪꯉꯨꯔꯅꯤ ꯀꯂꯛ ꯇꯨꯝꯄꯦꯜꯂꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯁꯨ ꯄꯨꯔꯥ ꯃꯤꯊꯤꯟꯒꯥꯏꯅꯤ ꯃꯃꯧ ꯅꯨꯄꯤꯒ ꯈꯠꯅꯕ ꯑꯗꯨꯗ ꯍꯦꯛ ꯐꯨꯗꯠꯂꯝꯃꯗꯤ ꯐꯒꯗꯕ ꯑꯗꯨꯅꯤ ꯏꯕꯦꯝꯃ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯉꯔꯥꯡꯗꯒꯤ ꯃꯆꯥꯅꯨꯄꯥꯅ ꯉꯥꯡꯕꯗ ꯃꯄꯤ ꯇꯥꯈꯩ ꯀꯞꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯆꯪꯗꯅꯅꯦ ꯃꯆꯥꯅꯨꯄꯥꯕꯨ ꯈꯥꯝꯅꯩ ꯀꯩꯅꯣ ꯍꯣ ꯅꯍꯥꯟꯗꯁꯨꯅꯤ ꯏꯕꯦꯝꯃ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅꯅꯦ ꯏꯅꯦꯝꯄꯣꯛꯇ ꯀꯔꯤ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯒ ꯌꯨꯝꯗ ꯍꯜꯂꯛꯑꯒꯅꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃꯅꯤ ꯏꯕꯦꯝꯃ ꯉꯥꯡꯂꯤꯁꯦ ꯑꯣ ꯅꯣꯏꯗ ꯈꯛ ꯅꯠꯇꯤꯌꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯅ ꯏꯟꯁꯤꯟꯗꯅ ꯍꯤꯒꯥꯏꯋꯥ ꯀꯥꯞꯇꯅ ꯈꯠꯅꯗꯕ ꯀꯅꯥꯒꯤ ꯏꯃꯨꯡ ꯂꯩꯔꯤꯒꯦ ꯅꯣꯡꯃꯁꯨ ꯐꯖꯔꯩꯗꯨ ꯃꯈꯨꯠꯇ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯑꯍꯥꯎ ꯑꯊꯨꯝꯗꯤ ꯌꯥꯝꯅ ꯆꯥꯅꯤꯡꯂꯝꯃꯤ ꯃꯅꯦꯝꯗꯒꯤ ꯄꯤꯌꯨ ꯍꯥꯏꯔꯁꯨ ꯌꯥꯔꯛꯂꯣꯏ ꯈꯟꯕꯅ ꯃꯍꯥꯛ ꯂꯣꯟꯅ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯦꯜ ꯍꯦꯛ ꯀꯤꯕ ꯃꯥꯒꯤ ꯐꯤꯗꯣ ꯐꯅꯦꯛ ꯑꯍꯟꯕ ꯇꯥꯏꯗꯕ ꯃꯌꯥꯝꯁꯦ ꯑꯝꯇ ꯌꯦꯡꯉꯨꯅꯤ ꯁꯤꯕꯨ ꯍꯌꯦꯡ ꯁꯤꯕꯗ ꯄꯨꯒꯦ ꯍꯥꯏꯔ ꯈꯪꯗꯦꯕ ꯀꯥꯟꯅꯗꯦ ꯁꯦꯜ ꯁꯨꯝ ꯊꯤꯂꯗꯨ ꯁꯔꯨꯛꯄꯨꯗꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛ ꯊꯪꯕ ꯐꯅꯦꯛ ꯑꯁꯤ ꯄꯨꯔꯒ ꯍꯦꯛꯇ ꯌꯣꯟꯊꯣꯛꯎꯔꯒꯦ ꯃꯁꯤ ꯈꯟꯗꯨꯅ ꯐꯖꯔꯩ ꯑꯗꯨ ꯃꯃꯥꯒꯤ ꯎꯄꯨꯗꯒꯤ ꯇꯥꯏꯗ꯭ꯔꯤꯕ ꯐꯅꯦꯛ ꯑꯃ ꯄꯨꯗꯨꯅ ꯌꯣꯟꯊꯣꯛꯂꯒ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯑꯍꯥꯎ ꯑꯊꯨꯝ ꯀꯌꯥ ꯆꯥꯔꯨꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯕꯤꯅꯣ ꯃꯃꯧ ꯅꯨꯄꯤꯅ ꯍꯨꯔꯥꯟꯈꯤꯕ ꯐꯅꯦꯛ ꯑꯗꯨ ꯀꯟꯅ ꯊꯤꯔꯤ ꯁꯣꯝꯗꯅ ꯃꯆꯥꯒ ꯃꯃꯧꯒ ꯀꯟꯅ ꯂꯥꯎꯅꯔꯤ ꯅꯪꯒꯤ ꯃꯔꯨ ꯑꯣꯏꯕ ꯁꯦꯜ ꯑꯗꯣ ꯏꯄꯥꯝꯗꯒꯤ ꯂꯧꯔꯨꯆꯣ ꯆꯠꯂꯣꯅꯦ ꯅꯈꯣꯏ ꯅꯃꯥꯗꯒꯤ ꯂꯧꯕ ꯀꯩꯗꯧꯒꯦ ꯍꯥ ꯑꯁ ꯍꯥꯏꯔꯨꯔꯕꯅꯤ ꯄꯤꯔꯛꯑꯣ ꯌꯥꯗꯕꯗꯨꯕꯨ ꯀꯩ ꯑꯃꯨꯛ ꯍꯥꯏꯌꯣ ꯍꯥꯏꯅꯣ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯌꯥꯗ꯭ꯔꯗꯤꯅꯦ ꯃꯉꯛ ꯁꯝꯗꯣ ꯃꯦꯠꯈꯥꯏꯔꯒ ꯃꯨꯜꯂꯒ ꯄꯨꯔꯛꯑꯣ ꯅꯪ ꯑꯗꯨ ꯉꯝꯗ꯭ꯔꯣ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯊꯣꯛꯏꯅ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯑꯗ ꯅꯨꯄꯤ ꯑꯝꯇ ꯂꯧꯔꯨꯆꯣꯗ ꯅꯪꯕꯣ ꯅꯪꯅ ꯍꯥꯠꯇꯣꯛꯑꯅꯤ ꯍꯥꯏꯔꯁꯨ ꯑꯩ ꯅꯪꯒꯤ ꯁꯦꯜ ꯑꯗꯨꯗꯤ ꯂꯧꯕ ꯆꯠꯂꯔꯣꯏ ꯅꯨꯄꯥꯅꯦꯅ ꯅꯪꯕꯨ ꯅꯨꯄꯥ ꯑꯃꯅꯤꯅ ꯀꯩꯕꯨ ꯀꯥꯟꯅꯔꯤꯒꯦ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯁꯨꯅꯤꯡꯗ꯭ꯔꯁꯨ ꯅꯣꯡꯃꯇ ꯅꯪꯕꯨ ꯑꯩꯅ ꯆꯔꯥ ꯍꯦꯜꯍꯟꯕ꯭ꯔꯣ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯉꯥꯡꯅꯤꯡꯉꯤꯅꯤꯅ ꯄꯉꯥꯡꯗ ꯉꯥꯡ ꯆꯥꯔꯤꯕ ꯊꯤꯕꯣꯡꯁꯤꯗꯤꯅꯦ ꯁꯤꯕ ꯌꯥꯗꯕꯒꯤ ꯆꯥꯔꯤꯕ ꯅꯈꯣꯏ ꯅꯃꯥ ꯍꯅꯨꯕꯤ ꯑꯁꯤꯅ ꯃꯥꯅ ꯊꯥꯛꯑꯕꯅꯦ ꯍꯥꯏꯗꯅ ꯊꯤꯅ ꯉꯥꯡꯉꯤꯕ ꯌꯥꯔꯦꯁꯦ ꯍꯌꯦꯡ ꯏꯃꯥ ꯁꯤꯈ꯭ꯔꯒ ꯅꯪ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯆꯥꯔꯣ ꯁꯤꯈꯤꯔꯣꯏ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯌꯥꯝ ꯐꯠꯇꯕꯅꯦ ꯄꯥꯛꯅꯒ ꯁꯤꯈꯤꯔꯣꯏꯌꯦ ꯑꯁ ꯅꯪꯁꯨ ꯌꯥꯝ ꯄꯪꯕ ꯏꯃꯥꯅ ꯑꯩꯈꯣꯏ ꯊꯥꯛꯑꯦ ꯍꯥꯏꯕ ꯈꯪꯉꯗꯤ ꯏꯃꯥꯗ ꯈꯔ ꯅꯞꯁꯤꯜꯂꯒ ꯃꯥꯅ ꯌꯥꯅꯅꯕ ꯍꯔꯥꯎꯖꯅꯅꯕꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯏꯔꯤꯈꯩ ꯄꯤꯔꯛꯀꯗꯕꯁꯤꯗ ꯈꯠꯅꯕ ꯄꯪꯍꯧꯗ ꯍꯧꯖꯜꯂꯦꯕ ꯀꯔꯤ ꯑꯩꯁꯦ ꯃꯥꯅ ꯂꯣꯏꯕ ꯍꯨꯏꯗꯧꯅ ꯂꯩꯌꯣ ꯍꯥꯏꯔꯣ ꯍꯥ ꯃꯥꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯕꯤ ꯍꯟꯅꯨꯕꯤꯅꯤ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯔꯕꯁꯨꯅꯦ ꯃꯥꯅ ꯀꯩꯁꯨ ꯑꯩꯕꯨ ꯐꯅ ꯉꯥꯡꯒꯗꯕ ꯂꯩꯇꯦ ꯅꯪꯕꯨ ꯅꯣꯡꯃꯗ ꯅꯈꯣꯏ ꯅꯃꯥꯁꯤꯅ ꯑꯩꯕꯨ ꯐꯖꯅ ꯉꯥꯡꯕ ꯅꯅꯥꯗꯨꯅ ꯇꯥꯈ꯭ꯔꯕꯣ ꯅꯪꯗꯤ ꯐꯖꯅ ꯉꯥꯡꯅꯅꯕꯗꯤ ꯁꯨꯛꯇꯧꯗꯤ ꯇꯧꯗꯅ ꯍꯩ ꯆꯥꯎꯕ ꯊꯣꯔꯛꯎ ꯂꯥꯎ ꯁꯤꯗ ꯋꯥꯔꯤ ꯁꯥꯁꯤ ꯊꯣꯔꯛꯎ ꯂꯥꯎꯅꯦ ꯅꯪꯕꯣ ꯀꯩꯅꯣ ꯏꯃꯥ ꯉꯥꯛꯇꯪ ꯏꯇꯩ ꯏꯅꯥꯎ ꯈꯠꯅꯕꯁꯤꯗ ꯈꯠꯅꯕꯝꯒ ꯍꯦꯛ ꯈꯪꯗꯦ ꯑꯣꯏꯕ ꯍꯩ ꯅꯪꯒꯤ ꯈꯠꯅꯕ ꯂꯥꯏꯔꯤ ꯊꯣꯔꯛꯎ ꯁꯤꯗ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯑꯩꯒꯤ ꯎꯄꯨꯗꯒꯤ ꯐꯅꯦꯛꯇꯣ ꯀꯥꯏꯗ ꯊꯝꯃꯤ ꯍꯥ ꯑꯦ ꯍꯩꯃꯥ ꯑꯩꯅ ꯐꯅꯦꯛ ꯍꯨꯔꯥꯟꯕꯗꯣ ꯈꯪꯂ ꯃꯥꯜꯂꯤꯅꯦ ꯑꯁ ꯑꯩꯅꯅꯦ ꯑꯃꯨꯛ ꯈꯪꯈꯤꯗꯅ ꯆꯣꯞꯀꯅꯤꯀꯣ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ ꯐꯅꯦꯛꯄꯨ ꯑꯩꯅ ꯍꯨꯔꯥꯜꯂꯤ ꯑꯣꯟꯊꯣꯛꯄ ꯉꯥꯎꯔꯕꯣ ꯏꯃꯥꯕꯣ ꯍꯦ ꯀꯔꯤꯒꯤ ꯉꯥꯎꯕ ꯍꯥ ꯅꯪꯅ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯊꯅꯝꯕ ꯐꯅꯦꯛ ꯑꯍꯟꯕꯗꯨ ꯀꯅꯥꯅ ꯍꯨꯔꯥꯟꯒꯗꯧꯔꯤꯒꯦ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯁ ꯏꯃꯥ ꯑꯩ ꯂꯧꯗꯦ ꯋꯥꯅꯤ ꯐꯅꯦꯛ ꯍꯨꯔꯥꯟꯕꯗꯨꯗꯤ ꯏꯃꯥ ꯏꯖꯠ ꯌꯥꯝꯅ ꯇꯥꯃꯟꯗ꯭ꯔꯣ ꯑꯩꯕꯣ
Is, nangbu izat taba tadaba kari leirige ha? Phirai asida sel siki amata kiraga thamnamba yara. Adum hurandana leiba natro. Ima phanek do sel dina dedana. Hai, nupa nangna phanek hurali badubu namai dubu ikai dro ha? Yam thuna aseng ba hairo. Phanek do kadai de thamge ba. Ima, ai laude haba. Kaino ne? Nang ne, aina nagun chana khangba mini. Yam thuna puthoro. Aina ne, tharogi machanupi luhongbada pangge haidana thanamlibani. Aduga, huranba, phanek huranba. Ima, ai hurande mi. Kari palaga wasa uge. Ai hurande haba. Taningde chinthiba. Nupa mana upudagi phaneka huraladana. Nang matungde hek huralaba. Nakhut ado, thangna kakkadabani yengu nang. Kaino ima, nachanupa asina hurande hairamaksida adung ngangi duba. Hai, nangi nupagi michang changliba kaibaduru nangise. Ha? Khangdana hairibani. Imung asida mana lauthoktrabadi nangna lauthokpa hek oiramani. Hera ima, khanghoba uhoba sunatana adumainaga pangtaida taisinbirakano. Aduni, taisilakano ima. Namau nupiga aigana saura adi tongan kokchakini ko. Chabu chade hairibani ne. Aidi nahana yare, chaningaga chakro. Itomda hauna dum chathoke. Pai, ngasidagidi tongan chani. Charo, wai dum sange charo. Numit adudagi phajarai matai manawadu tongana chakirami. Makhoi anina tongan chakibada binogi chakhumda cheng mana masing ngari thomorok amata thamba yaramde. Phajarai matai manawnu huranbada. Nupa, o nupa, tabro, chalo, ima hoi chakhumdagi ngari ge thumga kita lawurcho. Ngarang sunadro, aina huraluido. Ngasiri nang chalaga huranba yaidana. Ngarang hurala ingai duda khare yamna ko huralak pakai doge ba ha. Chara amamam tang sum huralaga leidubu kai wakhalno. Hayang amu hurangi, ngasigidi nang amu lawur chalo. Huran bataladi ne, thabak tu su. Sel talo, adudi nate. Thabak na mana mata suningdabani na huran bachaga taba. Pele aidi. Kari nungi nupi thirubano haibadu hek yawi. Chawbudu mirak nara gingduna mamagi chakhumda changlaklami binoso machanupana magi chakhumda changkibadu uraduna matung inaraklami. Mana hojik haibadubu thumga ngariga haiba natrani. Manida. Kaida hapni tawriside. Purit machi isda hekta haijallaki. Khara yamna hekta puraki. Hai, chawba. Kari huralino nang. Ha? Kari thiribano aigi chakhumduda. Khangi ima. Karigino, huran badangno aduk thina khangibaduba. Nate, nang kari lauthoino yenge. Ima, hai jagi na thum khara laurambanida. Akhoi ima sina huran bada haile. Haidabadi karino ha. Huralabadi hurale haibataba. Nakhoi na taina nauna tongana hek chakibadagi. Aigi chakhum asida pot amata taba yadre. Ima, adudi hainuda. Ngasi khakta hai chananaba thum khara imadagi lobusida adumaina padanam pumba pibadudi yam langani. Kari lanba. Ha, nakhoina kari chumladan. Sakta thi. Huran bagi macha singsidi. Adudi ima se huran bidare. Taning deni he. Nang sibu aina he pokliba ichani ko. Aduga tawthorakliba sina aina yaningdaba ngakta. Masibu kamai tawrino ba. Ima, sel susi ki thoktaba ikhoibu imana tongana pijaradi adum pocha ye palak patabani. Karino, nakhoibu aina tongan chaw haidana chakibro ha. Nangi nupi aduna haiba induna chakiba natro. Ngamni haina charabadi ngamnanaba tawbu kaidoge. Ima, nangshune namong nupi na yananaba khara chaldi phagadabani. Adusu tawgi. Hayeng imana ahal oisalaknaba phawbada. Natomta sum thongnaga chaduna leiba ngamgadaba nate. Namong nupi asina imagi seba tawgadoribani. Hahayo, nokpu dukchaningi. Kai kanaba ngangja sarino. Nangi nupi suningdabi hingchabi manbi asina tawbu seba gado aikhoi pamjade. Adudi hayeng ima se amangum marakta tharo olaga leiba tabani ne. Hey, mahapapi. Aina kari amangbada olaga leidoiba. Ha? Leiriba iralsing ase namito udro. Aina khwaidagi nungsiba mi amada loina pithoknaga aibu seba tawhangadoribani.
ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ ꯏꯃꯥ ꯏꯃꯥꯒꯤ ꯅꯆꯥꯁꯦ ꯑꯩ ꯈꯛꯇꯅꯤ ꯂꯩꯔꯤꯕ ꯏꯃꯥꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯦ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯗꯣꯏꯅꯤ ꯀꯅꯥꯝꯇꯗ ꯄꯤꯕ ꯌꯥꯔꯣꯏ ꯍꯩ ꯅꯪꯕꯨ ꯑꯩꯅ ꯄꯣꯛꯄ꯭ꯔꯅꯦ ꯅꯪꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯄꯣꯛꯈꯤꯗꯥꯏꯅꯦ ꯑꯩꯗꯤ ꯏꯆꯥꯒ ꯑꯝꯇ ꯂꯩꯇꯦ ꯏꯇꯣꯝꯇꯅꯤ ꯑꯗꯨꯅꯅꯦ ꯑꯩꯒꯤ ꯏꯔꯜ ꯏꯊꯨꯝ ꯀꯅꯥꯃꯠꯇꯗ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯁ ꯏꯃꯥ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯅꯃꯧ ꯅꯨꯄꯤꯅꯕꯨ ꯑꯩ ꯀꯃꯥꯏ ꯄꯣꯛꯇꯣꯏꯅꯣ ꯑꯩꯁꯦ ꯏꯃꯥꯒꯤ ꯅꯆꯥꯅꯤ ꯃꯃꯥ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯕ ꯈꯪꯒꯗꯕ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯎꯒꯗꯕ ꯅꯪꯗꯤ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯥ ꯑꯃ ꯂꯩꯔꯤꯀꯥꯁꯦ ꯅꯣꯡꯃꯗ ꯅꯤꯡꯁꯤꯡꯕ꯭ꯔꯅꯦ ꯍꯥ ꯁꯦꯜ ꯅꯤꯔꯝꯗꯥꯏꯗ ꯅꯠꯇꯅ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕ꯭ꯔꯥꯕ ꯑꯁ ꯏꯃꯥ ꯑꯗꯨꯗꯤ ꯏꯃꯥꯒ ꯅꯃꯧꯒ ꯁꯥꯎꯅꯕꯗꯨꯗ ꯅꯃꯧꯒꯤ ꯃꯤꯆꯪ ꯈꯔ ꯆꯪꯂꯨꯕꯒꯤ ꯇꯧꯕꯩ ꯋꯥꯅꯤ ꯃꯥꯒꯤꯗꯤ ꯌꯨꯝꯁꯤꯗ ꯑꯩ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯇꯦꯗꯅ ꯑꯩꯒꯤꯗꯤ ꯀꯅꯥ ꯂꯩꯒꯦ ꯅꯃꯥ ꯅꯄꯥꯗꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯅ ꯈꯟꯕ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ ꯑꯗꯨꯒꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯆꯥꯛꯈꯨꯝꯗ ꯄꯣꯠ ꯍꯨꯔꯥꯟꯕ ꯆꯪꯉꯛꯀꯅꯨꯀꯣ ꯍꯣꯏ ꯆꯪꯉꯛꯑꯔꯣꯏ ꯆꯪꯉꯛꯀꯅꯨ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯂꯧ ꯎꯒꯦ ꯑꯔꯩꯕ ꯂꯧꯁꯤꯡ ꯑꯁꯦ ꯑꯩꯅ ꯇꯪꯈꯥꯏ ꯑꯃ ꯎꯔꯅꯤ ꯀꯔꯤ ꯅꯪꯅ ꯂꯧ ꯎꯔꯒ ꯆꯥꯗꯣꯔꯤꯕ ꯍꯥ ꯆꯥꯔꯅꯤ ꯁꯣꯏꯗ꯭ꯔꯦ ꯍꯨꯔꯥꯜꯂꯒ ꯌꯣꯟꯊꯣꯛꯑꯒ ꯆꯥ ꯂꯩꯔꯝꯒꯗꯧꯔꯤꯕ ꯄꯣꯠꯅꯤ ꯁꯨꯛꯄꯤ ꯍꯦꯛ ꯄꯤꯔꯣꯏ ꯏꯃꯥ ꯁꯤꯕꯗ ꯄꯨꯕ ꯌꯥꯔꯣꯏꯗꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯕꯨ ꯁꯨꯝ ꯊꯝꯖꯤꯜꯂꯒ ꯀꯩꯗꯧꯅꯗꯣꯏꯅꯣ ꯌꯣꯟ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯕꯁꯤꯗ ꯍꯩ ꯒꯙꯥ ꯑꯄꯪꯕꯧ ꯅꯪꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯒꯤ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯔꯨꯅꯨ ꯁꯖꯤꯛ ꯆꯥꯔꯒ ꯍꯦꯛ ꯂꯩꯌꯨ ꯅꯪꯗꯤ ꯅꯣꯡꯃꯁꯨ ꯐꯖꯔꯩꯗꯣ ꯃꯄꯥꯝꯗ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯂꯤ ꯃꯥꯅ ꯂꯥꯛꯄꯗ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯏꯪꯈꯣꯜ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯂꯞꯄꯤ ꯁꯛꯅ ꯃꯃꯥ ꯇꯨ ꯅꯆꯥꯅꯨꯄꯤ ꯁꯨꯅꯤꯡꯗꯕꯤ ꯆꯥꯟꯅꯗꯕꯤꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯁꯦ ꯑꯇꯩꯒꯤ ꯂꯥꯛꯄ ꯑꯃꯠꯇ ꯑꯣꯏꯔꯝꯃꯣꯏ ꯅꯤꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯉꯁꯤꯗꯤꯅꯦ ꯄꯣꯠꯅꯥ ꯑꯃꯠꯇ ꯍꯦꯛ ꯄꯤꯈ꯭ꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯀꯔꯤꯅꯣꯗ ꯃꯄꯥ ꯅꯆꯥꯅꯨꯄꯤꯁꯨ ꯆꯔꯥ ꯍꯦꯜꯂꯦ ꯍꯥꯏꯗꯅ ꯂꯥꯎ ꯈꯣꯡꯗꯅ ꯀꯞꯂꯒ ꯌꯦꯡꯂꯒ ꯂꯩꯌꯣ ꯍꯥꯏꯔꯤꯕꯔꯣ ꯍꯩ ꯃꯥꯕꯨ ꯃꯈꯨꯠ ꯇꯦꯛꯄ꯭ꯔꯣ ꯃꯈꯣꯡ ꯇꯦꯛꯄ꯭ꯔꯣ ꯃꯃꯤꯠ ꯇꯥꯡꯕ꯭ꯔꯣ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯗꯅ ꯃꯗꯨꯅ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯁꯨꯔꯒ ꯆꯥꯒꯦꯗꯤ ꯈꯟꯗꯦ ꯅꯤꯔꯒ ꯆꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯍꯤꯡꯉꯤꯅꯦ ꯃꯗꯨꯅꯗꯤ ꯑꯣꯏꯕꯈꯛ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯍꯣ ꯃꯄꯨꯔꯣꯏꯕꯗꯣ ꯐꯠꯇꯤꯌꯦ ꯁꯨꯅꯤꯡꯗꯤꯌꯦ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯃꯥꯅ ꯁꯨꯗꯅ ꯀꯌꯥꯝ ꯁꯨꯗꯣꯔꯤꯒꯦ ꯈꯔꯁꯨ ꯄꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯩ ꯅꯄꯥꯝ ꯌꯧꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯌꯥꯎ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪ ꯉꯁꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯏꯃꯥ ꯑꯩ ꯂꯥꯛꯏꯁꯦ ꯎꯗ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯝ ꯋꯥꯔꯤ ꯍꯦꯛ ꯁꯥꯔ ꯂꯩꯌꯦꯕ ꯍꯩ ꯇꯥꯏꯍꯦ ꯀꯔꯤꯅꯣꯅꯦ ꯍꯦꯛ ꯂꯥꯛꯄꯒ ꯂꯥꯛꯇꯅ ꯀꯧꯔꯤꯗꯨꯕ ꯀꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩ ꯂꯥꯛꯄ ꯎꯅ ꯅꯈꯣꯏ ꯑꯅꯤꯅ ꯈꯪꯖꯤꯟꯅꯗꯅ ꯁꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩ ꯅꯠꯇ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯂꯥꯛꯄꯕꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯒꯗꯧꯕ ꯋꯥ ꯌꯥꯝ ꯂꯩ ꯍꯥꯏꯔꯣꯅꯦ ꯀꯩꯅꯣ ꯋꯥꯗꯨꯕꯣ ꯆꯦꯡ ꯈꯔ ꯂꯧꯒꯦ ꯁꯦꯜ ꯈꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯆꯔꯥ ꯑꯝꯇ ꯂꯩꯍꯧꯗꯦ ꯍꯩ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯗꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯣꯏꯅꯣ ꯍꯥ ꯊꯕꯛꯇꯣ ꯈꯔꯁꯨ ꯁꯨꯅꯦ ꯏꯄꯥꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨꯀꯣ ꯑꯁ ꯕꯥꯕꯥ ꯅꯌꯥ ꯅꯨꯄꯥꯅꯦꯅ ꯇꯧꯔꯤꯗꯨꯅ ꯊꯕꯛ ꯃꯅꯥ ꯑꯝꯇꯁꯨ ꯁꯨ ꯍꯥꯏꯕ ꯌꯥꯗꯤꯌꯦ ꯍꯩ ꯅꯨꯄꯥꯗ ꯁꯨꯝ ꯉꯥꯏꯔꯒ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏꯅꯦ ꯏꯕꯦꯝꯃ ꯅꯪꯁꯨ ꯈꯔ ꯁꯨꯖꯤꯟꯅꯣꯝꯖꯤꯜꯂꯨꯅꯦ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯉꯥꯡꯕꯗꯣ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅꯁꯨ ꯂꯧꯔꯛꯀꯗꯕꯅꯤ ꯃꯗꯨꯗꯤ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩꯅꯦ ꯑꯁ ꯉꯥꯡꯈ꯭ꯔꯦꯍꯦ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯎꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯗꯕꯅꯤ ꯏꯃꯥ ꯁꯦꯜ ꯈꯔ ꯑꯣꯏꯁꯨ ꯄꯤꯔꯛꯑꯣ ꯑꯩ ꯆꯠꯂꯒꯦꯕ ꯐꯖꯔꯦ ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦ ꯏꯃꯥꯅꯦ ꯆꯦꯡꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯉꯁꯤꯒꯤꯗꯤꯅꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯀꯣꯟꯅ ꯄꯤꯔꯒꯦ ꯉꯁꯤꯗꯤ ꯅꯪ ꯆꯠꯂꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯏꯃꯥ ꯏꯄꯥꯝ ꯌꯧꯔꯅꯤ ꯏꯃꯥ ꯅꯕꯨꯛ ꯐꯠꯇ ꯇꯧꯅꯨꯗ ꯅꯨꯃꯤꯗꯥꯡ ꯑꯩ ꯅꯨꯃꯤꯗꯥꯡ ꯆꯔꯥ ꯍꯦꯜꯂꯨꯆꯣ ꯍꯥꯏꯔꯕ ꯑꯣ ꯍꯦꯟꯒꯦꯔ ꯈꯣꯠꯀꯦꯔ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯨꯔꯣ ꯉꯁꯤꯒꯤꯗꯤꯅꯦ ꯏꯃꯥ ꯑꯝꯇ ꯂꯩꯇ꯭ꯔꯦꯕ ꯏꯃꯥ ꯁꯦꯜ ꯈꯤꯇꯗꯤ ꯄꯤꯌꯣꯕ ꯍꯨꯔꯥꯜꯂꯒ ꯑꯣꯏꯔꯁꯨ ꯄꯤꯔꯛꯑꯣꯕ ꯍꯨꯔꯥꯟꯕꯒ ꯑꯝꯇ ꯌꯥꯔꯔꯣꯏ ꯋꯥꯅꯦ ꯆꯠꯂꯣꯃꯤ ꯅꯪꯕꯣ ꯌꯥꯔꯦ ꯏꯃꯥ ꯆꯠꯂꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗꯒ ꯑꯝꯇ ꯂꯥꯛꯑꯣ ꯅꯆꯥ ꯅꯨꯡꯁꯤꯕꯒ ꯑꯃꯠꯇ ꯈꯪꯗꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯦ ꯍꯥꯏꯁꯤꯅꯦ ꯑꯩ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯁꯥꯎꯅ ꯆꯠꯈꯤꯕ ꯑꯗꯨ ꯃꯃꯥꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯃꯌꯨꯝ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯥ ꯆꯥꯎꯕꯒ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯔꯤ ꯅꯪꯅ ꯁꯦꯜ ꯊꯣꯛꯑꯝꯃꯗꯤ ꯑꯩꯅ ꯉꯁꯤ ꯏꯀꯥꯏꯕ ꯅꯪꯂꯤꯁꯤ ꯅꯪꯈꯤꯗ꯭ꯔꯣ ꯆꯥꯛꯅꯤꯕꯤ ꯁꯥꯗꯅ ꯅꯤꯕ ꯆꯠꯂꯨꯕꯗ ꯄꯤꯔꯛꯇ꯭ꯔꯦꯗꯅ ꯐꯠꯃꯟꯈꯤꯗ꯭ꯔꯦꯍꯦ ꯅꯈꯣꯏ ꯅꯃꯥ ꯅꯄꯥꯗꯨꯁꯨ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯁꯦ ꯆꯦꯡ ꯆꯔꯥ ꯑꯃꯇ ꯑꯣꯏꯔꯁꯨ ꯄꯤꯔꯛꯄ ꯌꯥꯏꯗꯅ ꯀꯔꯤ ꯅꯈꯣꯏ ꯅꯃꯥꯗꯤ ꯀꯌꯥꯝ ꯐꯩ ꯍꯥ
Mana kari hina phageba. Aikhoi ani na cheng leitadada chara helaga. Mana nga thongbu chabado. As adudi akhoi ani chara heli khangamoiba. Nahamo imana masa ngamdabada nangna yen jasena namdana akhoi ani se solaga chaidudi. Adugi seldo hojupau singdribani. Adugi seldo sune thauba lakpada. Ayumda gamta leiningdre. Nangna sumana sum leigada boirabadine. Akhoi ani khainarase. Nupia. Ima sibu phawbudangdi nang khangba ngamdraba ha. Kitang ngairabani. Aikhoi gi loina oigadaba. Nang khaingai khaina thuraga kona ningamoi ko. Taningde. Nangi dungba wathido. Ainguna ngakada. Ai taningde haisini. Nongmusu phajaraido Bino leijingai tanja aduda Bino gi chaksangda changdaktuna chengphu adu phagli. Cheng maru amata yauramde. Mahak mirak narak yengdaga mamagi kada changdaktuna ngasiso mamagi phanek ahanba ama amu puranduna thoraklami. Phajarai. Kaino nangna imungdagi amu yeblaga thora ibaduna ha. Kaino haibani ni he. As masimu thengnare. Aigi laiba haisini. Karino tasinadana leblibado ha. Kaino nangna yeblibado. Ima nangi amanba apatpa imungsidagi karibu yebludoino da. Kari sulaitaba imung asidadi nangdi kaidobo changuriba. Nangna nabukta yeblibado kaino yamthuna puthoro. As ai chale hanubi nangna aingonda matamadu manghalaga leerno. Masi haiduna phajaraido phatchatke tawbada mana manempoke kadagi yeblakliba phanek adu phatlauna taraklami. Hai chintibi nangbu karisu yebte haibadaini ha. Si kaino phanek kasi yebtana puthora in he. Hai huranbi. Karigi huranbano. Aina sikhak yepase naraibokto pharabani. Nachanu pa se thaknanaba yepiribani. Hai huranbi. Taningdine nachindo ngangan. Namai se ikaigidi haidadana. Mana oina achumbaga saraga leine. Chumi kaino. Hanubi nangna sugam thamjalesibu nayuma mupangke khalira. Ahalama oibagi. Nachana maudi nushini khangdine. Aduga hai chintibi nang namai da khopak asina thagi. Aibu usitaba wanganga ngangladana nang. Aigi chindaga khopak na tharadan. Adudi nangsu nasamdu phoige. Phajarai su manempok Bino da makhud halaklami. Bino su sauraduna ngasidi mamabu thina phudatlami. Numidangi matamni. Manemna thina phukiba aduna Phajarai du hogatre. Phamungda kaptuna hipli. Magi nupa chawbana Phajarai bu themli. Phajarai kapkono basi. Nangna kapado ai nungaiteba. Nakhoina mana aibu asuk thina phubase. Nang kaisu haidaba natro. Yarika. Ai hayengmang ipamda chatlani aisin. Haujiksu magi chakhumdagi insang manam nungsiba thadorese. Nangsu manam nammi natro. Ai phubagi ma nga thongba chaini se. Kapkono basi. Aina hayeng hek nongamagane. Akhoi mado ai phugeba. Yare taningde. Mai upudagi phanek amakhak yepuba aibu. Phanek huranbinina koilaw lawradan. Hai Phajarai. O Phajarai. Tadrani sibo. Chawba. Tabro noibo. Laeto. Amu khanaba hobo laine se. Ima. Phajarai do imana tapta kai phudana hogatre. Kai amu haige hainu. Nakhoi anibu chak charusi haidana imana kauba laklibani. Ima nabong nupi phubagi chakauge hairo. Nungsiba saraga chakta hu hapaga pisadoiramni. Chawba. Phajarai. Nakhoi ani se aigidi icha imong. Nakhoi ani natana imagini haibada kanasu leiba nati. Nakhoi bu imana karigi nungsidani. Ngaihak sauningbagi saunabagi ngangbadi. Asengbaro ima. Imagi chawba. Nangbu imana nungsidragabu chawnanaba imana yoklakliba asi yolakadrani. Imagi Phajarai. Imana nakhoi bu ngangbadi. Hayeng aina leikidraba matamda nakhoina yum asibu palhaugadabado madugi khalaga haisanu singsanu khalaga nakhoi bu nganglibani. Ima nang akhoi bu nungsibro. Malem asida machabu nungsidaba mama leiramgadrani. Adugane khwaidagi nungsijaribadi ichagi thamoina khoidari punsi chuppa leiminare ni khanduna purakliba ima wadu imana karigi nungsidani
ꯏꯃꯥꯁꯨ ꯀꯨꯏꯔꯦ ꯆꯥꯛ ꯅꯤꯡꯊꯤꯅ ꯊꯣꯡꯂꯒ ꯆꯥꯗꯕ. ꯅꯈꯣꯏꯅ ꯆꯥꯗꯕꯗꯣ ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ. ꯉꯁꯤꯗꯤ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯊꯣꯡꯂꯕ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣꯅꯦ. ꯏꯃꯥ, ꯉꯁꯤꯗꯒꯤꯗꯤ ꯅꯃꯧ ꯏꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯑꯁꯤ ꯆꯥꯔꯒ ꯅꯃꯧꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯄꯨꯝꯕ ꯁꯦꯡꯗꯣꯛꯄ ꯉꯝꯕ ꯑꯣꯏꯖꯔꯒꯦ. ꯏꯃꯥ, ꯅꯃꯧ ꯂꯥꯜꯂꯦ. ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯁꯤ ꯌꯧꯅ ꯅꯨꯡꯁꯤꯕꯤꯔꯝꯒꯅꯤ ꯍꯥꯏꯕ ꯅꯃꯧ ꯈꯟꯖꯔꯨꯗ꯭ꯔꯤ. ꯀꯞꯀꯅꯨꯁꯦ. ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯅꯤ ꯏꯃꯥꯅ ꯉꯥꯏꯔꯤꯕꯁꯦ. ꯂꯩꯔꯤꯕ ꯄꯨꯝꯕ ꯅꯈꯣꯏꯒꯤ ꯉꯥꯛꯇꯅꯤ. ꯑꯗꯨꯕꯨꯅꯦ, ꯂꯩꯔꯤꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯂꯦꯞꯁꯤꯟꯕ ꯇꯨꯡꯁꯤꯟꯕ ꯉꯝꯅꯅꯕ ꯅꯈꯣꯏ ꯑꯅꯤꯅ ꯍꯣꯠꯅꯒꯗꯕꯅꯤ. ꯀꯩꯗꯧꯅꯨꯡꯗ ꯃꯌꯦꯡ ꯇꯥꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯣꯏꯗꯕꯅꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯆꯥ ꯑꯃꯗꯤ ꯃꯃꯧꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯑꯗꯨ ꯕꯤꯅꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯆꯥꯎꯕꯁꯨ ꯍꯥꯟꯅꯒꯨꯝꯅ ꯇꯧꯗ꯭ꯔꯦ. ꯂꯧꯁꯤꯡ ꯎꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤ. ꯐꯖꯔꯩꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯔꯦ. ꯑꯁꯪꯕ ꯃꯇꯝꯗ ꯐꯤ ꯁꯥꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ.